NGAMKHEI LANNA PUSHILAKPA Lupa Crore Taruk HENBAGI YAMLABA Maru amasung KAMJONG district ke MANUNG CHANBA PHAIKO area dagi Meeoi Assam Rifles ta Meeoi kunmari dagi Phagatpa Ngamkhre HAIRI hiramasigi matangda Assam Rifles dagi phangba paw amana hai KAMJONG district PHAIKO area da ngarang Assam Rifles ke personnel singna section thorang lakhwatling iserekta Shaktiman truck tarani thoi da haptuna purakpa ton yangkhai ni thoi dasmik amarongi Maru sing Meeoi kunmari dagi Phagatpa Ngamkhei potlam sing adu regional market Lupa Crore taruk ka lakun mga rongi oigani HAIRI Maru yawa Shaktiman truck sing adu Myanmar ga Tainaba international border gi maikai digi sangsilakibani haina paus na makatarakli Texam Kaminikus loidang korerol manat isingani kulumdoi panglakraba aiba Tayenjam Manibu harau tiam opgi tharama pangthokre neta hengang na sinduna hengang thangapat mapal community hall da pangthokhiba tharama duda waikhom amuchau neta gi president mutum syam kishore amadi Tayenjam Lupana mithunglen sing oina saruk yakhi panba yai manini iba play kaya AIR Imphal gi khuthang da amadi neta hengang na sanakhiba lekrabani